COVID-19 pandemic na maram oiraga sarkar na gas agency kudingmakta gas cylinder kudingmak yum-yumda delivery tawgadabani haibagi notice thokibadagi hojik COVID ki fibam fagatlaba faobada masigi niyom asi adumak chatnari haukiba megi tarik 19 da Indian Oil Corporation Limited na thokpa order amagi matung inna kilogram 13 ga gram ani lumba gas ki home delivery charge asi punna lupa lising amaga chamaga yankai mariga paisa manga oigadabani masida delivery charge asi anakpa arapa haiba laitana lupa kunga mapan ga paisa kunga Laugadabani, Godown the Gilauragana, Lupali Singamaga, Chamaga Kungo Humdoga Paisa, Humfudra Nipan, Oigadabani, Adubu, Manipur gi Oina di Marilena, but this is Singa Topa, Odar Gimatung ina, delivery charge sing asi, District Amaga Manadaba Uri, Masdas Natana, Hariba Mama Sing Asisu, Gas Agency Amaga Manadaba Kaya Yauri, Hiramasigi Matanga, Praza Sing na government na Midyang Changbiu Amadi, Hazikti COVID Kifibam su Fagatlaba customer sing na Magi Apamba Matung ina, Loba Yahan Biu Haina Fongdok Naragli.